Kumja lisingani kunithoigi February tang nipanda BJP Manipur Pradesh ki Chief Spokesperson oina puramba Chongtham Bijoy Party dagi chahi taruk Tanthokle Haina BJP Manipur Pradesh ki President na thokhiba order adu Chatnaba Yaroi Haina Civil Judge Junior Division Imphal West wana ngasi ruling pikhre. Ngasi Civil Judge Junior Division Imphal West wana takhiba ruling adugi matangda CS Bijoy ki Counsel Advocate N Bupenda Maitena hai case asigi plaintiff oiriba Chongtham Bijoy amasung defendant oiriba adhikari mayum sarda President Bharatiya Janata Party Manipur Pradesh anigi case asi chei aniga thani pan hena civil trial chathaduna lakhibane. Case asi Civil Judge Junior Division Imphal West wana cross examination kaya tawraba matungda case asigi plaintiff oiriba Chongtham Bijoy Bharatiya Janata Party Manipur Pradesh ki President adhikari mayum sardana party dagi Tanthokle Haina thokhiba order adu null and void ni. Party ki President na thokhiba order adu plaintiff oiriba Chongtham Bijoy da Chatnaba Yaroi haina court asina ruling pikhi haina mahang makha taki. Honorable Court of Civil Judge Junior Division Imphal West 1 Manipur na original suit number 10 of 2022 ayaki client Shri Chongtham Bijoy Singh 2022 ki February da Bharatiya Janata Party ki primary membership tagi Tanthokhiba expulsion expel tokhiba du ki order du ngasi court na tahi ani ga thanipan hena koi civil trial kui na satharaba matungda for both the parties ki witness ma'am examination cross examination tawraba matungda ngasi di कोई ऑनरेबल कोर्ट ना मधुगी भारतीय जनता पार्टी की प्रेसिडेंट ना पीखिबा मधुगुंबा माबु तांथोखिबगी ऑर्डर अदु मधु चनद्रे नालेन भोय लाउथोखरे हायदना ngasi अखोगी ऑनरेबल कोर्ट की जजमेंट अमना ngasimak tare ai client Shri Chongtham Bijoy Bharatiya Janata Party की प्राइमरी मेंबरशिप तगी तांथोखिबदुगी ऑर्डर अदु चनद्रे नोटिफिकेशन अदु नालेन भोय लाउथोखपगा लोइना मधु मंगोन द बाइंड तौदे हायना ngasi की कोर्ट की ऑर्डर सिना तारे